खाबगी थबक्ता कोऑपरेशन पीरोय म्यांमार गा लोनाबा इंडिया गी ngमखैदा border fencing खाबगी थबक्ता मखल अमतकी कोऑपरेशन पीरोय हाइना कुकी विलेज चीफ तरुंगना पुना खुयेक पीदुना थादोरकपा चेरोल अमदा फोंदोरकली चेरोल असिन हाई border fencing खाबा अमसुंग free movement regime FMR चना हंदबगी मायोक्ता यानिंगदबा खुलाव कया लाउदुना लाखी United Naga Council na suhiram asigi matangda yaningdaba phongdokkiba maramna yasinaba puraknabagidamag UNC gi mute sing kauduna wari sanaki adubu ngasi fawba yasinaba ngamdana leiri Kuki Jo Furufki yinglaga political demand phangdriba fawba amasung state asida tangdu leitaba phibam hanjilaktriba fawba Kuki chief singna border fencing khabagi thabakta cooperation pidana baware flore mari leinaba authority na sungam khai sambal khabagi thabak khudakta lepiu haina appeal tawrakli Maikai khangdana lakpa Nongmei Maruna panbadagi angang ama soklei Maikai khangdana kapthorakpa Nongmei Maruna panbadagi chahi taraga mathoi da ngariba angang ama soktuna Rims Hospital da laikanakhrei thaudo adu Nambol police station na konba malo mamang laikai da thokhibani soklaba angang adugi maming sagol sem manithoiba apokpagi ming sagol sem basanta kawi thaudo asigi matangda police tagi phangba pawgi matung ina ngarang numidang pung 9 makhai rom taba matamda thaudo asi thokhibani Maikai khangdana pairakhiba Nongmei Maru aduna manithoibagi khutta panduna sokpadagi khudakta Rims Hospital da pukhatki paw adu tabaga Nambol police ki team ama laktuna yengshinbaga loinana case amasu lokhatkre haidi panba yabadi hojik asi mera tha haugalakpagi ima panthoibi amadi Durga Puja nakselakpadagi Manipur gi tongan ba mafam kaya da ahoba makolgi bombula thabagi thabak chathanaribani loinana siguma matam asida kanagumba kharana bombula marakta Nongmei kapthokpa yaunnarakpadagi mi sokpagi thaudo kaya mamangda su thokkiba leikhrabani NIA michang mikhai nai KJC Manipur da Thokle be irang asigi manung chana mamang chahi 2024 ki January taraga tareta more bazar manakta Kuki militant sing attack chathaduna Manipur police commando gi personnel ani hatkibaga mari leinana NIA na fakhiba Thangmilen Mate Guwahati High Court na bel da thadokhraba matung Kuki Jo Council na National Investigation Agency NIA asi michang mikhai naiba investigating agency ni haina phongdorakli KJC gi Secretary of Information and Publicity Gemja Boljong na sahi tawduna thadorokpa statement amada Thangmilen Mate bu systematic target tawduna lana maral siduna NIA na fakhibani aduga Guwahati High Court na Thangmilen Mate gi mathakta siriba maral sing asigi prime facie evidence sing leiti haduna lupa lakh ani PR bond ga loina na security ama oina bel da thadorakhibani masina takpadi Kuki Jo miyam asi investigation agency singna lana maral siduna phabagi thabak sing leptana chathari statement asina makha tarduna high law enforcement agency amadi Manipur gi chief minister oiramba N Biren Singha na horakpadagi hoduna michang mikhai naiduna Kuki praja miyam singna maral siraba matung NIA bu khunek oina sizinaduna Kuki Jo sing aranba tanaba honari statement asin high Kuki Jo community singi maru oiba miyoi singbuna ilaina prosecution section Piduna makoi sing asibu irang thogaliba miyoi singni amadi lamdam asida santi lehendaba miyoi ni hari aduga India ki justice system asibu double standard oibadana tana michang mikhai naibagi mong da Kuki Jo community gi miyoi singna chathariba maram asina nakal animakta cha manaba mieng thamduna justice purakpana achumba oigani haina phongdokli Meghalaya police na Manipur gi miyoi ani dagi lupa crore 2.5 ki value oigada drug sing fagatkrei Meghalaya gi West Jainita Hill Police amasuk anti-narcotic task force ki akhanaba team amana ngarang Nongmei jing numiki numidang athengbada farmer mar traffic cell mayadagi Manipur gi Churchanpur amasung Kangbok pida laiba miyoi ani dagi market lupa crore 2.5 longi value oigadaba yamlaba heroin sing fagatkre haidi thaudo asiga Mari Lainana District Superintendent of Police Giri Prasad na haikibada yamlaba number 4 sing adu Meghalaya gi Khalihariat Tagi Jawai Thomna Lakiba Gari ama West Jainita Hill Police amasung State Anti-Narcotics Task Force ki team amana khanaba pau phangbadagi khamduna check tawbada gari aduda heroin gram 512.63 asi tongan ba soap case yankai da haplaga puramba thengnakibani thaudo aduga mari leinana faraba miyoi sing adudi Manipur gi Churchanpur dagi Chuchung Serto amasung Kangpok pidagi Thangin Tauthang kawi miyoi ani adudagi Indian currency oina lupal Lising taruk ka chatret ka humputara ka mga foreign currency note Korean won lising ahum Kazakhstan tenge chaunga Myanmar kyat tara amasung mobile handset ani fagat krei faraba miyoi ani adugi mathakta narcotic drugs and psychotropic substance eki makhada case ama register tawduna drug asigi supply chain asi thidokna ba investigation chathaba hore Meghalaya police ki maikai dagi state adugi law enforcement agency sing da drug amasung illegal oiba polam singi mathakta kanba mieng changna ba appeal tawkhre haidi Indo Myanmar border fencing da more maya gi tribal village kaya ani thongna khaidokre Indo Myanmar border da hojik chathariba border fencing asina border da lairiba khol singi social cultural amasung economy da chauna kaiba pire
Govazang village asi Manipur gi border town oriba Moregi maya nakna laiba tribal singi khul amani ing 2011 da chathakiba census ki matung ina khulasi da yum kunthraga manga gi punna mioi chamaga kunga humdoi rom lai khulasi gi maroi ba hingna bagi lambi asi lau singu tawbani haukiba chahi 2010 da approve tawkiba India Burma border fencing project asigi saruk ama oina central government gi maikai dagi Govazang village ta border pass ama hangdoktuna thamli ing 2014 da Indo Myanmar border gi sarukta kilometer 3.47 gi border fencing amasung asi mapung fana khaba loikre masina maram oiraga India amasung Myanmar ani gi marakta leiramba travel khul kaya ani thokna khaidokre India amasung Myanmar gi border da leiba khul sing asi historical gi oiba mari adumak leinei mamang da Indo Myanmar border gi sarukta kilometer 10 sangba border gi saruk ama fencing kha khraba Matung ing 2024 da makata na kilometer 10 amaga border fencing khaba loikre Observer Research Foundation gi associate fellow Siparna Banerjee na phongdokhibada India amasung Myanmar border da khundariba Naga Kuki mi jochin na chingba furup sing asi cultural practice amasung economic exchange ki oiba anakpo mari lairi Indo Myanmar border ki kilometer 1643 sangba lamkhai gi saruk asi Arunachal Pradesh ki oina kilometer 520 Nagaland gi oina kilometer 215 Manipur gi oina kilometer 398 Mizoram gi oina kilometer 510 asi fauraga chatlibani Resource Department na lam laiba yonbagi matangda thokiba notification cancel tawgadabani Kuki inpi tha sigi taraga nipan da Manipur Sarkar gi Land Resource Department na state sigi manungda lam yonba laiba amasung registration ga mari lainana thokiba notification adu Manipur Governor na miyeng changduna cancel tawgadabani haina Kuki inpi gi maikai dagi ngarang Manipur gi Governor da memorandum ama pisinuna taksin kre hari Governor da pisin kiba memorandum adu da hari bana Land Resource Department na thokiba notification adu tungda chingi area sing da yamna kaigadaba amani notification adu gi matungina travel hill area sing da historical amasung legal protection sing adu kanthok kanagumba individual natraga entity ama valid document ka loinena mafam ama da hekta lam laiba yabagi ayaba piba asi yamna mawong tadaba amasung luzadaba thawongni chingi area sing da lairiba lam sing asi tradition ama oina travel singi reserve tawduna lairibani adubo anauba guideline asigi matungina non travel sing na chingi area sing da lam khopchen ba yabagi khudong chaba kaya du piri Land Resource Department na handak thokiba notification adu yamna thamoi sokningai ni state asida hojik tholiba irang asi maru oina majority community sing na chingi area singi lam sing asi mikaba amasung pambadagi na koina na tholakhiba irang amani haridina nauna thokiba notification asina travel miyam da topa kiba amasu chauna piragani state asida laingak sasan tawrakhiba government sing na tribal gilam ngak sena ba hojik lairiba law asi hena chesil hanna ba hotna bagi mahuta anauba legislation akaya semduna yamna toina attack tawbagi thawong sing chathai thawong asi travel sing identity amasung traditional land ownership ta hak thengna na akiba pibani mamang da leiramba government aduna majority community si scheduled tribe demand gi status saugatliba si tradition ama oina hill gi tribal community sing na mapu oiriba chingi lam sing asi loksina bahona bani hojik lairiba di Manipur Land Revenue and Land Reformation Act 1960 asi chingi area da extend tawde ek asi Manipur gi tampaklam gi area khakta da apply tawbani aduga chingi area sing asi dana Indian Constitution gi article 371C na customary law amasung traditional system ama oina lam sing adugi mapu oibagi hak adu piribani Indian Constitution ki article 371C asina hill area committee ki constitution ki khutang chingi hill travel area sing asigi separate administration ki provision ama piri masiga loinana state asida lairiba travel singi land right asi Manipur Land Revenue and Land Reformers Act ki section 158 ki provision sing na travel land sing non travel da transfer tawbada athing ba piri bani hill travel area sing protect tawnaba law laina September 9 na Land Resource Department na thokiba notification asi chingi miyam gi sentiment yamna pendaba amasung nungnang ba pokhale state government lairiba constitutional protocol sing asi ngak na hill area committee da piriba autonomy grant adu ikai khumnagadabani loinana Land Resource Department na thokiba notification asi da governor na miyeng changduna cancel tawgadabani hari MP Bimol na Manipur Fire Department da lifeboat amasung rescue equipment sing khusina kre ichau toina mayok na river state asida flood amasung disaster response asi hena mapangal kalhanna bagi pandamda Lok Sabha gi MP Dr. Angomsa Bimola koijam na ngasi Manipur Fire Department da MP Local Area Development Scheme 2025-26 ki makhada lifeboat kontra HP motor amasung rescue equipment sing khusina kre hari state asida natural disaster na amasung ising ichau na thogaliba
Khudongthiningai oiba phibam kaya hengalakliba asi mayoknanabagidamagta MP Dr. Angomsa Bimola Koijamna Manipur Fire Department da hariba tangai fadaba rescue equipment sing adu khusinakibani. Fire Department da khusinakiba equipment sing adugi manungda meter 4.45 sangba aduga miyoi nipan lagi tara faubagi capacity oibaga loinana standard accessory yawba wooden floor oiba inflatable rubber rescue board contra HP 2-stroke DT30L trailer handle amadi standard accessories sing yawba Suzuki OBM ama kg 140 faubagi capacity oiba paddle life jacket nipan amamamna kg 2.5 oiba lifeboat ring marini MP gi maikaidagi Manipur Fire Department da equipment sing asi khusinakhiba asina ising ichau amasung natural calamity tholakpa matamda department gi maikaidagi athuba amasung effective oiba mawongda response tawba ngamlagani. Rescue capability hengarhanba amasung matam chana support tawba asina emergency tholakpa matamda miyoibagi punsi amasung lanthum matam chana kanbada chobo mateng oiragani haina office of the Dr. Angomsa Bimola Koijamna issue tawrakhiba cherol amada hairi. BJP board huranbagi mathakta che hunbagi thawong chathai Rahul Gandhi Uttarakhand handak exam gi paper leak oikhibagi mayokta mahirai singna kanma khongjang changsin khibadu Congress luchingba Rahul Gandhi na mapung phana sawgatkani haina phongdokhibaga loinana BJP di board huranbagi mathakta che huranbagi thawong chathariba khwaidagi tolaba miyoi singni haina BJP bu moral sikre. Rahul Gandhi na high center da lengak pairiba BJP asi ngasi di miyamna board huranba party ni haina khangnare makhoi atopa maming che huranba kaugadabani haiki center da lariba BJP amadi BJP na lengak pairiba state singda party sigilu chingba singna naha singi thabak phangdabagi matangda karishu thausadana leithokpa ngamli. Makoina thawai yauribasi board huranduna kamdongna power paigani amasung che huranduna competitive exam singda thamoi sengjaba naha singbu namtharaga sel piba ngamba miyoi singbu Thagatpa sini Uttarakhand Subordinate Service Selection Commissioner Lauba Graduate Level Exam da question paper leak oikhibasi naha la kayagi manglan thugai bani haina phongdokhi.